Matamgi Manipuri Wari channel asibu tabiriba khwaipam namakpu taramna opaga loinana ikoknona khurumjari ngasi muk taminarasi Maikhum anisuba tangka lembasi nupi thidriba pakhangni adubu chahidi yamle lire matam kuinadagi Savitri gi manakta leiduna mateng pangbani mayumda su handrabani Savitri hatu mapi hongduna thoklai aduga mangan hoida harai ibungo ngayak phamin hokoko ai chataba yadre ase hairam daga Savitri su thokre mangandi kariso haiba nangaude somdana hospital yorokpada lembado manungda pusin ke haiduna lerami pung kharagi matungda lembabu layeng libo doctor do thoklai Savitri su hatu sangsingduna hangi doctor angangi phibam sibu mapuna samriba haibadune haujikti operation su mai pakle tawbotabu ICU da wakal tadri phawbudi leikisi asi haram laga doctor da su chatkre Savitri di matha sana phamthei yumdana mangan su chatlage haiduna thoklakle mamana baduga gari da kakhatuna thorai mamana baduna walanga matangang na dine masakti yai heba sati na nape mangan ngasai makai nungai tuna lerambadu mamana bagi wahaiduda noglai mangana naibane adubudi aina khanbani kaino hoine mamana su yare sel su namti e babi mungni nangdi mai chatle ne bo sel gi wadi kishunu teda akoi de leiraga makutta ha amaga chadoini hoida noibudi sel gi mapu ngaktani kaino mangalsu achobo businessman lukoi gi mathanta yaujaba macha nupani sel di aduki matik pai business ka mari leinaba thabak thorom kaya dagi Savitri ga khangnaduna lakpani masimakna imung ani gi mari aduki matik chetli adumak oiduna su thoidi mangal bu kaya hinade mangan gi mieng du su thoina khangi hafta amamu ahujin khre thanin su Savitri na piramba kartu ga loinena Savitri gi yum tamna lai security na kari kana thanin na madam am to unajage yagadro timing se office matam de orabane pare hanglukhige ngak ngai biramo fani security du changlak-tuna Savitri da hangle Savitri na changalo ai kuibudi yaro security nu padu tholak-tuna thanin bu manung da thajilai masana na thariba sofa du da phamdidu hangoiba amadi phawrabani mathanta sum tumina phamduna Savitri tholpa ngairi thanin ngaki matungda Savitri su mapilo shilladuna taping tholai Savitri na ibungo nang oire kari tana sige thanin nofet tongna tapna harai madam ai coffee cap ta su yaujadre yaragadi madam na thabo amta Savitri ngak tumina lei aduga fat harai nang gari thobude heibro haidi achobani ko hoi haijeye madam Savitri nofet tongna harai fare aigi angang college da tintok tin taramba ibungo do sok to na hospital da leri masa su yamna sole nongbugi moi tintok tin tawna ba mi chentok jen tawbudane awaba oirabani mase nangi na thaw oiro thank you madam thank you fare nang su sida leina ba tawse kari numite gi leiba hab do khanaro ai thankre nang di saga thakko ko yazarani madam ai su thokrage ho fare asumna thanin su maithongdo momon nokladuna thoklakle matang kuine degi silakpa plan amadi changchilakpa khara hawrabani numit ama lepthoktuna thanin Savitri hoide leinebagi damak lakle thanin thawbuga su pau phaunari ayuki breakfast aduna leinari ba matamni Savitri na machanupi singduda wa hudorai Savitri na nakhoi ani gi anobo driver laklabani fajana thilallo Anidu makoina sari do harap lepi Savitri di loishillaga hagotkre ngaki matungda anidu su loishiladuna college da nabatholai Wendy na driver ano bahai sibu kanano lo thenge
ꯑꯅꯤꯗꯨ ꯒꯥꯔꯤ ꯃꯅꯨꯡꯗ ꯀꯥꯈꯠꯇꯨꯅ ꯐꯝꯈ꯭ꯔꯦ꯫ ꯃꯅꯨꯡꯂꯣꯝꯗ ꯅꯨꯄꯥ ꯑꯃꯅ ꯊꯥꯅꯤꯟꯗ ꯍꯥꯏꯔꯛꯏ, "ꯆꯣ ꯑꯉꯥꯡ ꯑꯅꯤꯁꯨ ꯉꯥꯏ ꯂꯩꯔꯦ, ꯌꯦꯡꯗꯅ ꯊꯧꯀꯣ." "ꯐꯅꯤ ꯇꯥꯃꯣ." ꯊꯥꯅꯤꯟꯁꯨ ꯀꯥꯗꯒꯤ ꯊꯣꯛꯂꯛꯂꯒ ꯒꯥꯔꯤꯗꯨꯗ ꯀꯥꯈꯠꯂꯤ꯫ ꯋꯦꯟꯗꯤꯗꯤ ꯊꯥꯅꯤꯟꯗ ꯃꯌꯥ ꯀꯥꯕ ꯃꯈꯩ ꯌꯦꯡꯂꯒ ꯂꯩꯈ꯭ꯔꯦ꯫ ꯃꯃꯥꯡꯗ ꯐꯝꯂꯤꯕꯗꯨ ꯂꯨꯈꯝꯗꯒꯤ ꯇꯥꯟꯅꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯊꯥꯅꯤꯟꯁꯨ ꯋꯥ ꯉꯥꯡꯗꯅ ꯒꯥꯔꯤꯗꯨ ꯊꯧꯕ ꯍꯧꯏ꯫ ꯑꯃꯅ ꯃꯁꯛ ꯈꯪꯗ꯭ꯔꯕꯁꯨ ꯑꯃꯗꯤ ꯃꯥꯅ ꯅꯍꯥꯟ ꯅꯨꯡꯗꯥꯡ ꯑꯃ ꯊꯦꯡꯅꯈꯤꯕꯗꯨꯅꯤ ꯍꯥꯏꯕ ꯈꯪꯂꯦ꯫ ꯑꯗꯨꯕꯨ ꯋꯥ ꯂꯥꯡ ꯑꯃꯠꯇꯗꯤ ꯉꯥꯡꯗꯦ꯫ ꯋꯦꯟꯗꯤꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯏ, "ꯀꯩ ꯃꯤꯡ ꯀꯧꯒꯦ? ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯋꯥ ꯑꯃ ꯍꯥꯏꯅꯤꯡꯉꯁꯨ ꯍꯪꯅꯤꯡꯉꯁꯨ ꯃꯤꯡ ꯈꯪꯗꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯕ." ꯊꯥꯅꯤꯟꯅ, "ꯊꯥꯅꯤꯟ ꯀꯧꯏ, ꯅꯣꯏꯅꯤꯗꯤ ꯀꯔꯤ ꯀꯧꯕ?" "ꯑꯩꯅ ꯋꯦꯟꯗꯤ." ꯊꯣꯏꯗꯤ ꯈꯨꯝꯃꯛꯇꯦ, ꯋꯦꯟꯗꯤꯁꯨ ꯍꯥꯏꯗꯦ꯫ ꯊꯥꯅꯤꯟꯅ ꯃꯤꯔꯔꯗꯨꯗꯒꯤ ꯊꯣꯏꯗ ꯍꯥꯏꯔꯞ ꯌꯦꯡꯉꯤ꯫ ꯋꯦꯟꯗꯤꯁꯨ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯐꯠ ꯍꯥꯏꯔꯛꯏ, "ꯆꯍꯤꯗꯤ ꯀꯌꯥ ꯁꯨꯔꯒꯦ? ꯍꯥꯏꯗꯤ ꯑꯩꯈꯣꯏꯗꯒꯤ ꯍꯟꯕ꯭ꯔꯥ, ꯗꯗꯥ ꯀꯧꯕ ꯌꯥꯕ꯭ꯔꯥꯗꯣ ꯈꯪꯒꯦ ꯇꯧꯕꯅꯦ." ꯊꯥꯅꯤꯟ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯂꯛꯏ, 27 ꯑꯃꯨꯛ ꯁꯨꯔꯝꯂꯅꯤ." "ꯑꯣ, ꯑꯩꯉꯣꯟꯗꯒꯤ ꯑꯗꯨꯝ ꯐꯖꯅ ꯍꯜꯂꯦꯅꯦ ꯑꯗꯨꯗꯤ꯫ ꯑꯩꯗꯤ 22 ꯑꯃꯨꯛ ꯁꯨꯗ ꯉꯥꯏꯔꯤ." ꯋꯦꯟꯗꯤꯅ ꯆꯕꯦꯡ ꯉꯥꯡꯉꯤ꯫ ꯊꯣꯏꯅ ꯊꯣꯡꯅꯥꯎꯗ ꯃꯃꯥꯏꯗꯣ ꯂꯩꯊꯣꯛꯇꯨꯅ ꯇꯨꯃꯤꯟꯅ ꯂꯩ꯫ ꯊꯥꯅꯤꯟꯁꯨ ꯃꯤꯔꯔꯗꯒꯤ ꯄꯨꯝꯅꯃꯛꯇꯨ ꯎꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯀꯣꯂꯦꯖ ꯌꯧꯔꯛꯇꯨꯅ ꯑꯅꯤꯗꯣ ꯊꯅꯝꯂꯒ ꯊꯥꯅꯤꯟ ꯑꯃꯨꯛ ꯍꯜꯂꯛꯂꯦ꯫ ꯂꯧꯕꯁꯨ ꯃꯇꯝ ꯆꯞ ꯆꯥꯅ ꯑꯗꯨꯃꯛ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯅꯨꯡꯗꯥꯡ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯅꯔꯒ ꯃꯥꯒꯤ ꯀꯥꯗ ꯂꯩꯅꯈ꯭ꯔꯕꯗ ꯁꯥꯕꯤꯇ꯭ꯔꯤ ꯃꯪꯂꯦꯝꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯁꯥꯕꯤꯇ꯭ꯔꯤꯅ, "ꯕꯕꯥ, ꯍꯤꯗꯥꯛ ꯆꯥꯔꯁꯤ." "ꯏꯍꯦ, ꯏꯁꯤꯡꯁꯨ ꯌꯥꯎꯗ꯭ꯔꯦꯅꯦ, ꯑꯩ ꯏꯁꯤꯡ ꯂꯧꯔꯨꯒꯦꯀꯣ." ꯁꯥꯕꯤꯇ꯭ꯔꯤ ꯀꯤꯆꯟꯗ ꯆꯪꯂꯛꯇꯨꯅ ꯕꯥꯅꯨꯗ ꯏꯁꯤꯡꯗꯣ ꯍꯥꯏꯔꯝꯃꯤ꯫ ꯕꯥꯅꯨꯁꯨ ꯆꯥꯛ ꯇꯣꯛꯄꯒꯤ ꯀꯣꯜ ꯂꯤꯛꯁꯤꯡꯗꯣ ꯀꯟꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯇꯟꯖꯥꯗꯨꯗ ꯊꯣꯏꯁꯨ ꯀꯤꯆꯟꯗ ꯆꯪꯂꯛꯏ꯫ ꯕꯥꯅꯨꯅ, "ꯊꯣꯏ, ꯅꯪ ꯃꯃꯥꯅ ꯕꯕꯥꯒꯤ ꯍꯤꯗꯥꯛ ꯆꯥꯕꯒꯤ ꯏꯁꯤꯡ ꯍꯥꯏꯔꯝꯃꯦ. ꯑꯩꯁꯦ ꯈꯨꯠ ꯊꯥꯗꯣꯛꯄ ꯌꯥꯗ꯭ꯔꯦ, ꯅꯪ ꯑꯃꯨꯛꯇ ꯄꯤꯔꯨꯒꯦꯔꯣ?" "ꯍꯣꯏ ꯑꯟꯇꯤ." ꯊꯣꯏ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯄꯨꯔꯗꯨꯅ ꯃꯄꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯦ꯫ ꯃꯅꯨꯡꯗꯅ ꯁꯥꯕꯤꯇ꯭ꯔꯤꯗꯣ ꯀꯣꯜ ꯂꯥꯛꯄꯗꯒꯤ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤ꯫ ꯊꯣꯏꯅ ꯆꯪꯂꯛꯄꯗ ꯁꯥꯕꯤꯇ꯭ꯔꯤꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯊꯣꯏꯅ, "ꯕꯕꯥ, ꯍꯤꯗꯥꯛ ꯆꯥꯔꯁꯦ, ꯑꯩ ꯄꯤꯔꯛꯂꯒꯦ." "ꯅꯃꯥꯁꯨ ꯍꯧꯖꯤꯛꯇ ꯂꯩꯔꯝꯕꯅꯦ." ꯍꯤꯗꯥꯛ ꯊꯝꯕ ꯃꯐꯝ ꯅꯠꯇꯕꯗ ꯇꯣꯉꯥꯟꯅ ꯒꯨꯂꯤ ꯁ꯭ꯇ꯭ꯔꯤꯞ ꯑꯃ ꯂꯩꯔꯝꯕꯗꯨ ꯊꯣꯏꯅ ꯊꯥꯡꯒꯠꯇꯨꯅ ꯃꯃꯤꯡꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯇꯣꯉꯥꯟꯅ ꯊꯝꯂꯤꯕꯗꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅꯁꯨ ꯈꯜꯂꯤ꯫ ꯊꯣꯏꯅ, "ꯕꯕꯥ, ꯁꯦ ꯍꯧꯒꯠꯁꯦ." ꯊꯣꯏꯅ ꯁꯧꯗꯨꯅ ꯍꯧꯒꯠꯍꯜꯂꯒ ꯍꯤꯗꯥꯛꯇꯨ ꯄꯤꯖꯔꯦ꯫ ꯁꯥꯕꯤꯇ꯭ꯔꯤꯁꯨ ꯃꯇꯝꯗꯨꯗ ꯀꯥꯗ ꯑꯃꯨꯛ ꯆꯪꯂꯛꯏ꯫ ꯁꯥꯕꯤꯇ꯭ꯔꯤꯅ, "ꯑꯣ, ꯅꯪꯅ ꯄꯤꯖꯔꯕ? ꯑꯩ ꯑꯁꯣꯝꯗ ꯀꯣꯜ ꯑꯃ ꯂꯥꯛꯇꯅ ꯊꯣꯛꯂꯨꯔꯦ." "ꯍꯣꯏ, ꯐꯔꯦ, ꯑꯩ ꯇꯧꯔꯒꯦ, ꯄꯣꯊꯥꯖꯔꯨꯔꯣ." ꯊꯣꯏ ꯇꯞꯅ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯒꯨꯂꯤꯗꯨꯗ ꯍꯥꯏꯔꯞ ꯌꯦꯡꯂꯝꯂꯒ ꯀꯥꯗꯨꯗꯒꯤ ꯊꯣꯛꯈꯤ꯫ ꯋꯥꯈꯜꯗꯁꯨ ꯃꯐꯥꯡ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯀꯣꯂꯦꯖ ꯍꯜꯂꯛꯄꯒ ꯊꯣꯏꯅ ꯃꯃꯥꯟꯅꯕꯤ ꯈꯣꯏꯗ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯁꯥꯕꯤꯇ꯭ꯔꯤꯗ ꯍꯥꯏꯅꯩ꯫ ꯌꯥꯝꯅ ꯆꯦꯛꯁꯤꯟꯖꯕ ꯃꯇꯧꯗ ꯁꯥꯕꯤꯇ꯭ꯔꯤꯅ ꯗ꯭ꯔꯥꯏꯚꯔꯒ ꯆꯠꯃꯤꯟꯅꯧ ꯍꯥꯏꯗꯨꯅ ꯊꯕꯛ ꯃꯐꯝꯗꯒꯤ ꯀꯣꯜꯗ ꯍꯥꯏꯔꯛꯈꯤ꯫ ꯊꯣꯏꯁꯨ ꯎꯄꯥꯏ ꯂꯩꯇꯦ, ꯊꯥꯅꯤꯟꯒ ꯂꯣꯏꯅꯅ ꯂꯥꯛꯈꯤ꯫ ꯑꯅꯤꯗꯨ ꯒꯥꯔꯤ ꯊꯧꯔꯤꯉꯩ ꯃꯅꯨꯡꯗ ꯀꯔꯤꯁꯨ ꯍꯥꯏꯅꯗꯦ꯫ ꯊꯣꯏꯅ ꯍꯥꯏꯕ ꯃꯐꯝꯗꯨꯗ ꯂꯥꯛꯂꯒ ꯒꯦꯠ ꯌꯧꯕꯒ ꯊꯣꯏꯗꯨ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯏ꯫ ꯊꯥꯅꯤꯟꯅ, "ꯑꯩ ꯁꯤꯗ ꯁꯨꯝ ꯂꯩꯖꯔꯝꯒꯦ." ꯊꯣꯏ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗꯅ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯊꯣꯏꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯄꯥꯕꯨ ꯌꯦꯡꯕ, ꯃꯥꯕꯨꯁꯨ ꯂꯨꯅ ꯇꯧꯕ ꯗꯣꯛꯇꯔ ꯑꯍꯜꯗꯨꯒꯤ ꯃꯅꯥꯛꯇꯅꯤ ꯃꯥꯅ ꯂꯥꯛꯂꯤꯕꯗꯣ꯫ ꯗꯣꯛꯇꯔꯗꯨꯁꯨ ꯍꯔꯥꯎ ꯊꯣꯏꯕꯨ ꯀꯧꯁꯤꯜꯂꯤ꯫ ꯊꯣꯏꯅ ꯂꯥꯛꯂꯤꯕꯗꯨꯒꯤ ꯃꯔꯝꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯁꯨ ꯈꯪꯅꯤꯡꯂꯤ꯫ ꯗꯣꯛꯇꯔꯗꯨꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯃꯇꯦꯡ ꯄꯥꯡꯅꯕ ꯊꯝꯕ ꯅꯨꯄꯤ ꯑꯗꯨꯗ ꯍꯥꯏꯔꯛꯏ, "ꯆꯥꯒꯗꯣ ꯑꯍꯥꯎꯕ ꯂꯣꯜꯂꯨ, ꯏꯆꯥ ꯊꯣꯏꯕꯤ ꯂꯥꯛꯂꯤꯁꯦ." "ꯍꯣꯏ ꯁꯥꯔ." ꯗꯣꯛꯇꯔꯅ, "ꯏꯆꯥꯕꯨ ꯄꯥꯕꯨꯡꯗ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯂꯩꯔꯒꯦ?" ꯊꯣꯏꯁꯨ ꯐꯠ ꯍꯥꯏꯗꯣꯔꯛꯄꯗꯤ ꯉꯝꯗꯦ, ꯂꯠ ꯇꯧꯅ ꯍꯥꯏꯔꯛꯏ, "ꯗꯣꯛꯇꯔ, ꯑꯩꯈꯣꯏ ꯕꯕꯥꯗꯣ ꯗꯣꯛꯇꯔꯗ ꯑꯗꯨꯝ ꯆꯦꯛꯑꯞ ꯂꯥꯛꯂꯤꯕ꯭ꯔꯣ?" ꯗꯣꯛꯇꯔꯗꯨ ꯊꯣꯏꯒꯤ ꯋꯥꯍꯪꯗꯨꯗ ꯉꯛꯅ ꯍꯥꯏꯔꯛꯏ, "ꯂꯥꯛꯏꯅꯦ, ꯑꯗꯨꯝ ꯂꯥꯛꯏ, ꯅꯃꯥꯅ ꯑꯗꯨꯝ ꯄꯨꯔꯛꯏ, ꯀꯔꯤ ꯇꯧꯔꯒꯦ?" ꯊꯣꯏꯗꯤ ꯄꯥꯎꯈꯨꯝꯗꯣ ꯇꯥꯕꯗ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯦ꯫ "ꯗꯣꯛꯇꯔ, ꯁꯤꯒꯤ ꯍꯤꯗꯥꯛ ꯃꯃꯤꯡꯁꯦ ꯈꯪꯕꯤꯕ꯭ꯔꯣ?" ꯗꯣꯛꯇꯔꯗꯨꯅ ꯍꯤꯗꯥꯛ ꯃꯃꯤꯡꯗꯨ ꯌꯦꯡꯂꯕ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯣꯏꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯀꯩꯗꯧꯔꯦ ꯏꯆꯥ ꯊꯣꯏꯕꯤ?
ꯑꯗꯨꯒꯤ ꯍꯤꯗꯥꯛꯇꯨꯗꯤ ꯑꯐꯕ ꯅꯠꯇꯦ ꯁꯤꯕꯨ ꯀꯩꯗꯧꯕꯒꯤꯅꯣ ꯀꯩꯁꯨ ꯇꯧꯗꯦ ꯑꯩꯅ ꯁꯨꯝ ꯈꯪꯅꯤꯡꯗꯅ ꯍꯪꯖꯕꯅꯦ ꯍꯤꯗꯥꯛꯁꯤꯅ ꯃꯤꯒꯤ ꯃꯁꯥꯗ ꯊꯥꯔꯕꯗꯤ ꯃꯤꯗꯣ ꯇꯞꯅ ꯇꯞꯅ ꯁꯣꯟꯊꯔꯛꯀꯅꯤ ꯅꯣꯡꯃꯗꯤ ꯑꯁꯤꯕ ꯍꯥꯏꯕꯗꯣ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯅꯠꯇꯦ ꯀꯩꯗꯧꯕ ꯌꯥꯎꯒꯦ ꯑꯩꯉꯣꯟꯗ ꯁꯦꯡꯅ ꯍꯥꯏꯌꯨꯅꯦ ꯊꯣꯏꯗꯤ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯒꯨꯂꯤꯗꯨ ꯃꯄꯥꯅ ꯆꯥꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯆꯃꯝꯅꯔꯦ ꯗꯣꯛꯇꯔꯅ ꯍꯪꯂꯤꯕꯗꯨ ꯈꯨꯝꯗꯅ ꯋꯥ ꯊꯩꯗꯣꯛꯂꯒ ꯈꯨꯝꯂꯛꯏ ꯗꯣꯛꯇꯔ ꯑꯩ ꯑꯃꯨꯛ ꯌꯧꯖꯔꯒꯦ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯊꯣꯏ ꯄ꯭ꯔꯞ ꯊꯣꯛꯈ꯭ꯔꯦ ꯗꯣꯛꯇꯔꯗꯨꯁꯨ ꯊꯣꯏꯕꯨ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯊꯣꯏꯗꯨ ꯒꯦꯠ ꯋꯥꯡꯃ ꯂꯥꯜꯂꯕꯅꯤ ꯃꯁꯥꯗꯣ ꯅꯣꯔꯃꯦꯜ ꯇꯥꯗꯦ ꯒꯥꯔꯤꯗ ꯐꯠ ꯀꯥꯈꯠꯇꯨꯅ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩ ꯊꯥꯅꯤꯟꯅ ꯃꯤꯔꯔꯗꯒꯤ ꯊꯣꯏꯕꯨ ꯌꯦꯡꯗꯨꯅ ꯍꯪꯂꯛꯏ ꯆꯠꯄ ꯌꯥꯔꯗ꯭ꯔꯥ ꯊꯣꯏ ꯈꯨꯝꯂꯛꯇꯦ ꯊꯣꯡꯅꯥꯎ ꯃꯄꯥꯟꯗ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩ ꯊꯥꯅꯤꯟ ꯃꯈꯥ ꯇꯥꯗꯅ ꯒꯥꯔꯤꯗꯣ ꯊꯧꯕ ꯍꯧꯏ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯊꯥꯅꯤꯟꯅ ꯊꯣꯏꯗ ꯍꯥꯏꯔꯞ ꯌꯦꯡꯂꯨꯕꯗ ꯃꯄꯤꯗꯨ ꯐꯠ ꯐꯠ ꯇꯩꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯊꯥꯅꯤꯜꯁꯨ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯅ ꯈꯜꯂꯤ ꯍꯪꯂꯨꯔꯕꯁꯨ ꯈꯨꯝꯂꯛꯇꯧꯕ ꯂꯩꯇꯕꯗꯨꯗ ꯊꯥꯅꯤꯟ ꯀꯔꯤꯝꯇ ꯍꯪꯂꯨꯗ꯭ꯔꯦ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯌꯨꯝ ꯌꯧꯔꯦ ꯊꯣꯏ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯋꯥꯈꯜ ꯈꯜꯂꯤ ꯃꯁꯥꯗꯨ ꯀꯩꯗꯧꯒꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ ꯑꯁꯣꯝꯗꯅ ꯊꯥꯅꯤꯜ ꯕꯣꯌꯥꯏꯅ ꯀꯣꯜ ꯇꯧꯔꯛꯄꯗꯒꯤ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩ ꯕꯣꯌꯥꯏꯅ ꯁꯣꯗꯣ ꯑꯝꯇ ꯄꯤꯔꯛꯑꯣ ꯑꯩꯉꯣꯟꯗ ꯑꯩ ꯐꯨꯔꯤꯠ ꯂꯤꯠꯅꯤꯡꯉꯥꯏꯒ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯃꯅꯨꯡꯗ ꯂꯣꯏꯅ ꯂꯩꯍꯧꯔꯦ ꯊꯥꯅꯤꯟꯅ ꯂꯧꯔꯨ ꯂꯥꯎꯗꯅ ꯁꯤꯗ ꯌꯥꯝ ꯆꯥꯎꯔꯦꯗ ꯅꯪ ꯊꯕꯛ ꯆꯠꯄꯗꯅꯦ ꯊꯦꯡꯅꯁꯦ ꯀꯗꯥꯏꯗꯅꯣꯃ ꯑꯩꯅ ꯀꯃꯥꯏꯅ ꯂꯥꯛꯇꯣꯏꯅꯣ ꯑꯗꯨꯗ ꯍꯣꯏ ꯈꯟꯅꯁꯦ ꯄꯣꯠ ꯍꯨꯔꯥꯟꯒꯦ ꯍꯥꯏꯕ ꯅꯠꯇꯦ ꯅꯌꯨꯝꯗꯣ ꯁꯪꯕꯤꯒꯦ ꯇꯧꯕꯅꯦ ꯁꯅꯥ ꯂꯨꯄꯥ ꯌꯥꯝꯅ ꯂꯩꯍꯧꯕꯅꯤꯅ ꯅꯔꯝ ꯆꯠꯇ ꯆꯨꯝꯗꯕꯅꯤꯅ ꯃꯤꯅ ꯕꯣꯝꯒ ꯊꯝꯖꯤꯜꯂꯒ ꯄꯣꯛꯈꯥꯏꯔꯗꯤ ꯌꯨꯝꯒꯗꯣ ꯄꯨꯡ ꯆꯥꯏ ꯑꯁ ꯌꯥꯔꯦ ꯀꯗꯥꯏꯗ ꯂꯩꯔꯝꯒꯦ ꯍꯥꯏꯕꯅꯣ ꯑꯩ ꯊꯣꯛꯂꯛꯀꯦ ꯑꯗꯨꯅꯦꯕ ꯑꯗꯨꯃꯥꯏꯅ ꯌꯥꯎꯕ ꯑꯩ ꯀꯣꯟꯅ ꯍꯥꯏꯔꯛꯀꯦ ꯅꯪ ꯁꯤꯗꯤ ꯍꯣꯏ ꯊꯝꯃꯒꯦ ꯄꯣꯊꯥꯖꯔꯣ ꯊꯝꯃꯣ ꯌꯥꯔꯦ ꯅꯣꯡꯖꯨ ꯊꯥ ꯃꯇꯝꯗ ꯅꯣꯡ ꯂꯦꯞꯄꯣ ꯍꯥꯏꯕ ꯌꯥꯕ ꯅꯠꯇꯦ ꯅꯤꯡꯉꯛꯄ ꯃꯇꯝꯗ ꯆꯨꯔꯛꯄꯅꯤ ꯅꯨꯃꯤꯗꯥꯡꯗꯨ ꯅꯣꯡ ꯀꯟꯅ ꯍꯩꯊꯔꯤ ꯄꯨꯡ 11 ꯍꯦꯟꯈ꯭ꯔꯦ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯨ ꯃꯁꯥ ꯃꯁꯥꯒꯤ ꯇꯨꯝꯐꯝꯗ ꯇꯨꯝꯅꯈ꯭ꯔꯦ ꯊꯣꯏ ꯇꯞꯅ ꯍꯧꯒꯠꯂꯛꯇꯨꯅ ꯃꯄꯥ ꯃꯪꯂꯦꯝꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯃꯩꯁꯨ ꯏꯃꯝ ꯃꯝꯃꯤ ꯃꯪꯂꯦꯝꯁꯨ ꯇꯨꯝꯊꯈꯤꯕ ꯃꯇꯝ ꯑꯣꯏꯕꯅ ꯃꯤ ꯆꯪꯂꯛꯄꯗꯣ ꯈꯪꯗ꯭ꯔꯦ ꯊꯣꯏꯅ ꯂꯩꯔꯤꯕ ꯗ꯭ꯔꯥꯋꯔ ꯑꯃꯗꯤ ꯎꯄꯨꯗꯨ ꯐꯥꯛꯇꯨꯅ ꯅꯍꯥꯟꯒꯤ ꯒꯨꯂꯤꯗꯨ ꯊꯤ ꯑꯗꯨꯕꯨ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ ꯊꯥꯔꯤꯕ ꯇꯦꯕꯜꯗꯨꯒꯤ ꯃꯊꯛꯇꯁꯨ ꯂꯩꯇ꯭ꯔꯦ ꯊꯣꯏ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯂꯩ ꯀꯅꯥꯅꯣ ꯃꯤ ꯑꯃ ꯃꯃꯥꯏ ꯃꯃꯤꯠ ꯂꯣꯏꯅ ꯌꯦꯠꯁꯤꯟꯗꯨꯅ ꯀꯥꯗꯨꯗ ꯆꯪꯂꯛꯏ ꯑꯅꯤꯗꯨ ꯑꯃꯅ ꯑꯃ ꯎꯅꯗꯦ ꯊꯣꯏꯅ ꯊꯣꯛꯂꯒꯦ ꯈꯟꯗꯨꯅ ꯂꯩꯊꯣꯔꯛꯄꯗ ꯅꯨꯄꯥꯗꯨꯗ ꯋꯥꯏꯁꯤꯜꯂꯤ ꯈꯪꯍꯧꯗꯅ ꯂꯥꯎꯒꯦ ꯇꯧꯕꯗ ꯅꯨꯄꯥꯗꯨꯅ ꯊꯣꯏꯒꯤ ꯃꯆꯤꯟꯗꯨ ꯃꯈꯨꯠꯅ ꯀꯟꯅ ꯃꯦꯟꯁꯤꯟꯈꯤ ꯊꯣꯏꯁꯨ ꯇꯨꯃꯤꯟꯅ ꯂꯩꯗꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯎꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯤ ꯅꯨꯄꯥ ꯑꯗꯨꯗꯤ ꯃꯃꯥꯏ ꯂꯣꯏꯅ ꯈꯨꯝꯖꯤꯜꯂꯤ ꯃꯃꯤꯠꯇꯃꯛ ꯃꯃꯤ ꯁꯥꯃꯤ ꯎꯏ ꯊꯣꯏꯅ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇ꯭ꯔꯕꯗꯨꯗ ꯊꯣꯏꯒꯤ ꯃꯆꯤꯟ ꯃꯦꯜꯂꯤꯕ ꯃꯈꯨꯠꯇꯣ ꯐꯠ ꯂꯧꯊꯣꯛꯂꯒ ꯀꯥꯗꯨꯗꯒꯤ ꯊꯨꯅ ꯊꯣꯛꯈꯤ ꯊꯣꯏꯁꯨ ꯀꯥꯗꯨꯗꯒꯤ ꯊꯨꯅ ꯊꯣꯛꯂꯛꯏ ꯀꯅꯥ ꯑꯣꯏꯔꯤꯒꯕ ꯀꯔꯤꯒꯤꯗꯃꯛ ꯂꯣꯟꯅ ꯀꯥꯗ ꯆꯪꯂꯛꯂꯤꯕ ꯋꯥꯍꯪꯅ ꯄꯤꯛ ꯊꯜꯂꯤ ꯊꯣꯏꯒꯤ ꯋꯥꯈꯜꯗꯣ ꯁꯣꯝꯗꯅ ꯏꯕꯣꯆꯥ ꯍꯛꯆꯤꯛ ꯂꯥꯡꯕ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄꯗ ꯊꯥꯅꯤꯟꯗꯣ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯏꯕꯣꯆꯥꯅ ꯊꯥꯅꯤꯟ ꯑꯍꯤꯡꯁꯤꯗ ꯅꯪꯗꯤ ꯀꯩꯗꯧꯔꯤꯕ ꯇꯨꯝꯕ ꯌꯥꯗ꯭ꯔꯕꯣ ꯍꯣꯏ ꯇꯥꯃꯣ ꯍꯛꯆꯤꯛ ꯂꯥꯡꯉꯝꯕꯅꯦ ꯅꯣꯡꯁꯨ ꯈꯔ ꯄꯥꯊꯔꯦ ꯑꯩꯁꯨ ꯇꯨꯝꯕ ꯌꯥꯗ꯭ꯔꯦꯅ ꯊꯣꯛꯂꯛꯂꯤꯕꯅꯤ ꯍꯣꯏ ꯇꯥꯃꯣ ꯅꯨꯡꯁꯤꯠꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯩ ꯇꯨꯝꯖꯔꯨꯔꯒꯦ ꯇꯥꯃꯣꯗꯤ ꯂꯩꯍꯧꯈꯤꯒꯗ꯭ꯔꯥ ꯆꯣ ꯇꯨꯝꯃꯨꯔꯣ ꯑꯩꯗꯤ ꯉꯥꯏꯍꯥꯛ ꯂꯩꯍꯧꯈꯤꯒꯦ ꯊꯥꯅꯤꯟ ꯃꯅꯨꯡꯗ ꯆꯪꯂꯛꯄꯒ ꯍꯤꯞꯇꯨꯅ ꯋꯥꯈꯜ ꯑꯁꯨꯝ ꯈꯜꯂꯤ ꯑꯍꯤꯡꯁꯤꯗ ꯀꯔꯤꯒꯤꯅꯣ ꯃꯄꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯤꯕꯗꯣ ꯅꯍꯥꯟ ꯀꯞꯂꯤꯕꯗꯨꯅ ꯀꯔꯤꯒꯤ ꯊꯥꯅꯤꯜ ꯃꯋꯣꯟ ꯈꯟꯕ ꯌꯥꯕ ꯈꯜꯂꯒ ꯇꯨꯝꯊꯈ꯭ꯔꯦ ꯊꯥꯡꯂꯨꯔꯦ ꯈꯣꯡꯊꯥꯡꯁꯦ ꯅꯨꯡꯁꯤ ꯂꯝꯕꯤꯗꯨꯗ ꯂꯥꯞꯅ ꯂꯩꯔꯝꯕꯤ ꯃꯥꯁꯨ ꯅꯛꯁꯤꯜꯂꯛꯂꯦ ꯊꯃꯣꯏꯗ ꯃꯁꯤꯕꯨ ꯀꯧꯕꯔꯥ ꯅꯨꯡꯁꯤꯕ ꯊꯥꯅꯤꯜꯅ ꯑꯁ ꯀꯔꯤꯅꯣ ꯅꯥꯀꯣꯡꯒꯁꯦ ꯏ ꯂꯣꯏꯅ ꯇꯥꯔꯦ ꯀꯗꯥꯏꯗ ꯂꯥꯛꯀꯦ ꯍꯥꯏꯕꯅꯣ ꯑꯩ ꯊꯣꯛꯂꯛꯀꯦ ꯕꯣꯌꯥꯏ ꯅꯣꯛꯂꯒ ꯈꯨꯝꯂꯛꯏ ꯇꯥꯎ ꯀꯩꯅꯣ ꯏꯁꯩꯒ ꯇꯥꯕ ꯐꯪꯖꯕ꯭ꯔꯣ ꯅꯪꯕꯣ ꯑꯩꯒꯤ ꯈꯣꯟꯖꯦꯜꯁꯦ ꯌꯥꯝꯅ ꯐꯖꯕꯅꯦ ꯃꯥꯂꯦꯝꯁꯤꯕꯨ ꯁꯦꯝꯕꯤꯔꯤꯕ ꯍꯦ ꯃꯄꯨ ꯑꯩꯕꯨ ꯀꯔꯤ ꯄꯥꯞꯄꯨꯕꯒꯤꯅꯣ
Boyai haiba maitan siga sagai siga thengnalisibo. Boyai na maitan gi sagai aigane khara khara chamina badagini nasakto kaungnayan manjarido ningjawo mapokudingda. Ada tarabra ko hairo kadai dano asongi pak to lao. As kitang laptro hojikse pung 3 helabane. Nang kedoroga lege habano duda marum kyang kolage khara dum chathu. As ngangano yare ai laage ai ngai ba ngamoi ko sasalao. Okay brother. Thanin su boyai na hari ba mafam duda lakle boyai su matam ikan kanadana lakdona ani do thengnare. Boyai na kainom du chakisidana hojikwa. Hoi hojik ni kaino. Ani do anakpada leiba hotel duda achata khara lawraga chai. Thanin na pabung hoido komaina leirige amukta yenglucho nangna chatlaga. Nangdi aidi yadabagini nangna khara chatlo. Fani sanai bungo. Ngihakki matungda marup ani do kainaraduna hanarakle. Wendy magi mamanabi Puspaga wari sanari. Wendy na as mamana yarakto mandi. Puspa na yanaba hainaba ngamloidro nangbo. As aidi thanda chake yarui. Ai chalade ama arembi sisuba yawge harkani. Yawsunu kainu ma yawrsu kasu kaidi kainu yaholo nang chake habadane yaraknaba. As madine adum lemaga leibane noisu hainaroi ai su talleba. Nang yawbu yanabane hairise. Langba pamba khoi langlaga lore ma adum tuminane leijani. Hoise ai hara yenge. Ado yawdabdi yaroi ko nang yawdradi party sude nungaiteba. Hoi Puspa su phone do thamkre. Wendy su ngahak ungduna khanba yaba khallaga thoibu thirei. Thoidi magi room da kari no loisali. Wendy na Thoi mana tauridu chap leplaga kauridu kanano khanna tai. Wendy na Thoi How ai sida leye Kedaurino As mi adum loisalanba yabase Kaishu yamba thabak natida ka se motlena harap sum loisalambane adu kedaurage. Wendy changchinduna phamung mathaktu tagit phamthei aduga harai. Aduro laiba Sunday sida Puspa ne akoi mayam sekmai de picnic chakani ado nangsu yawsiko. Thoi ngihak tumina lei. Wendy na adum na harau harakpudu amukta yawdribani. Thoi na As ai yawroida. As nangi do mana lem thuk pisabido torokano no matang ni nang yawdradine ai su chat kiyaro ado mana torokano. Thoi di mamit lauthokduna adum yengduna lei. Wendy na amuk makha tarai. Ai ham chatning tawbane ba nang yawhoning bagi nate nabu phataba tawnu ko haijai habegi mati khangde ai ri chataba yaroi ko. Asi haramlaga Wendy su kadudagi thokre. Thoi de kari su haiba nangawdre yengdamak yengawi. Kadagi hek tholakpaga Wendy do angawbi dongna nokhat tawi. Nungthil numidang waram mama halakpa amuk ngaiduna laikre. Nungthilgi pung 3 tarakpa adwaida Sabitri su halakle. Halakpaga kada changduna mapi hongtoklingai tanjaduda Wendy na thongjindagi hairak nontharaga yenglai. Sabitri du mamaidi onthokte adubo hanglai. Kedaure Wendy kangpre khangi manungda tapna changlaklaga kengang lai. Mama kadino adubra laiba Sunday sida Thoigi mamanabi mayamne akoi imanabi mayamne picnic chakani aduda akosu yawse haire adu chatke ko. Sabitri wadi ngangdana machadi yenglai. Ko mama ko chatke ba matam phate. Wahi si khak haramlaga Sabitri kadagi thokre. Wendy mamagi matung ko inai machindasu gri tak lepte. Sabitri na kona khanase. As yaro haba hangchita ngairabane mi. Sabitri chatlambadagi chaplepi aduga harai. Amadudi kari haige. Wendy su phat khumlai. Masu chatningi haye mamana yaradi loi yare.
Sunday numitni Wendy di thawai yauna harau loisili thoidi chatningde adubu chattaba yadabana loisili ani du loisinba lorabada mama Savitri gi manakta lai. Wendy na mama Savitri su yengthurai tungda lakliba thoida harap yengi thoidi tuminna nonthaduna adum lai. Savitri na loirabro. Wendy na oh chatlage sel piro kayano 10k piyo aduk yambada as pida piyo mi tilaktoine. Savitri na nakandagi upudagi sel kar lokthoktu pirai se 15k ne maga punna sina yanaba silo. Wendy thoida harap yengi aduga machindu suktoi aduga machinda tapna hoi haiduna kumlai ani duna thoke tawbaga Savitri na harai ngaiko chatpadi kanaga chakani. Wendy na khangde kanano mathilalo halakpagidi yani. Savitri mapanda prap thoki aduga Thanin bu kawi. Thanin tari bro. Thanin su kawbudo taraduna prap lai. Madam kari angang ani se mamanabi mayanga picnic chakani nangna mafamdo yongno bathillo aduga halakpasu nanga dum halo. Thanil ngahak tumina lei aduga khumrai hoi madam. Asumna ohumdo gari da kakhatkre. Wendy de amuk toiba picnic chatpegi haraubane Thanin ga chatpegi irangane loikre masado mathum marang haure. Gari thauringai manungduda machindo ngahaktang lepte phone tawduna mamanabi singda lakke haina haikre. Pung ama mukki matungda mafamdo yore. Mi loina hana leramle nupasu yorami. Puspana says naiko midi driver nagathila iko. Wendy na yare ko nucho mamana yadabini. Puspana magi mingna thoi natro sakti khangba aduda loina daba khaktane. Wendy na hoi mane masu satningena yorokline. Thoidi tumina somlei Thanin su gari du mafam chana khamlamlaga mayam maraktuda changlai mayam du mi changlakpaduda harap yengnei. Puspana kanano madya noi driver dura. Wahangduda thoiga Wendy ga phaphat yengnei aduga Wendy na khumlai hoi ibungumane. Puspana o driver orasu sakti kapi hai. Puspa gi wahaiduda mayamda wawa noi Wendy sak kengjarabasu moina haido tabada nungaijaramde. Thanin so hainyarakdaduna gari khamliba adomda laklaga gari manungda oina phamduna leire. Mayamdo koilang langlaga chana thaknaba sem sanai nupa nupi masing yami pullidu. Chak chabagi matam oirabada sem saba lore adubu kanamtana mapanda leiriba Thanin gi wa haudorakide. Thoidu ngahak ningjing mangjing tawraga lei aduga kona thangda chak plate ama puraduna gari pak tokpham tamna lai. Thanil du mamit usinduna leibana thoina lakpodo uramde. Thoisu kari haina kausige khan ngahak chamamnaduna leptuna lei aduga Thanin na tanaba harai oi Thanin su mamit khangpang pangthurai kari aidi uitharure. Thoina gari gi thongnang mapadu fau chak yawo plate to thangkatli wadi karimta haide. Thanin na kaino chak ni se manungda su changakte aigidi yarni da. Makhoidi yamna langi hanbado watkido male horen phawbo chadradi gari thoba ngamlo se ising bottle se su pairo. Thanin na chak to loksilli aduga amuk thoida hanglai nangdi aidi manungda charuko ai changage. Asi haramlaga thoisu manungda mayam pulliba mafamduda amuk changkre. Thanin di nofet tawna chaktuda amuk yeng chatkraba thoida amuk yeng tawduna lei. Thoina manung yorokpada mayamdu chaba horami. Wendy na kaida chatloino mayamna chaba hongnaraga. Thoi nofet tawi aduga magi saruktu chaba howi. Mayamdu chari nena tawrido punglang langi Wendy di magi nungai jabidu yore. Chaba loisalapagi matamda Wendy su Thanin bu khangning singlaktuna mamit ani du khanglaw law thoraklaga harai as
ꯑꯩꯗꯤ ꯄꯨꯡꯀꯥꯎ ꯀꯥꯎꯔꯦꯗꯅ ꯄꯨꯁꯄꯥꯅ ꯀꯩꯅꯣ ꯀꯥꯎꯔꯤꯕꯣ ꯑꯩꯈꯣꯏ ꯗ꯭ꯔꯥꯏꯚꯔꯗꯣ ꯑꯩꯗꯤ ꯆꯥꯛ ꯆꯥꯁꯦ ꯍꯥꯏꯕ ꯀꯥꯎꯔꯦꯕ ꯑꯁ ꯗ꯭ꯔꯥꯏꯚꯔꯕꯨ ꯍꯦ ꯅꯪꯅ ꯈꯪꯉꯣꯏ ꯋꯦꯟꯗꯤ ꯄꯨꯛ ꯍꯧꯒꯠꯂꯒ ꯆꯥꯛ ꯁꯦꯝꯅꯕ ꯇꯧꯕꯗꯨꯗ ꯊꯣꯏꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯄꯤꯔꯝꯂꯕꯅꯦ ꯋꯦꯟꯗꯤꯁꯨ ꯊꯣꯏꯒꯤ ꯋꯥꯍꯩꯗꯨꯗ ꯆꯞ ꯂꯦꯞꯄꯤ ꯊꯣꯏꯅ ꯆꯥꯍꯧꯔꯕꯅꯦ ꯄꯤꯔꯨꯗ꯭ꯔꯁꯨ ꯌꯥꯔꯅꯤꯌꯦ ꯋꯦꯟꯗꯤ ꯃꯆꯤꯟꯗꯣ ꯇꯨꯝꯊꯣꯛꯂꯒ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯐꯝꯊꯔꯛꯏ ꯂꯩꯔꯤꯕ ꯏꯁꯤꯡ ꯑꯊꯦꯟꯕ ꯇꯨꯔꯦꯜꯗꯨꯗ ꯀꯨꯝꯊꯔꯗꯨꯅ ꯃꯌꯥꯝꯗꯣ ꯀꯣꯏꯂꯥꯡ ꯂꯥꯡꯉꯤ ꯃꯐꯤꯒꯗꯣ ꯊꯦꯛꯀꯠꯅꯗꯅ ꯅꯨꯄꯥꯋꯣ ꯅꯨꯄꯤꯋꯣ ꯏꯔꯥꯡ ꯇꯧꯅꯕꯅ ꯇꯧꯕ ꯀꯣꯏꯂꯥꯡ ꯂꯥꯡꯉꯤ ꯃꯤ ꯃꯌꯥꯝꯒꯤ ꯍꯧꯅꯕꯤ ꯋꯦꯟꯗꯤꯁꯨ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯌꯥꯎꯔꯤ ꯊꯣꯏꯗꯤ ꯐꯝꯗꯨꯅ ꯃꯌꯥꯝꯅ ꯂꯥꯡꯉꯤꯗꯣ ꯌꯦꯡꯉꯤ ꯃꯈꯅꯥꯎꯗꯨ ꯍꯥꯕꯒꯨꯝ ꯇꯧꯋꯦ ꯍꯥꯏꯗꯨꯅ ꯏꯁꯤꯡ ꯕꯣꯇꯜ ꯑꯔꯦꯝꯕ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ ꯁꯦꯜꯁꯨ ꯑꯃꯠꯇ ꯃꯈꯨꯠꯇ ꯄꯥꯏꯗꯦ ꯋꯦꯟꯗꯤꯅ ꯂꯣꯏꯅ ꯄꯥꯏꯈꯤꯕꯅꯤ ꯂꯣꯛ ꯈꯨꯕ ꯍꯧꯈꯤꯕꯗꯒꯤ ꯊꯣꯏꯗꯣ ꯁꯨꯡꯂꯦꯞ ꯂꯦꯞꯇ꯭ꯔꯦ ꯂꯥꯡꯂꯤꯕꯁꯤꯡꯗꯨꯗꯤ ꯊꯣꯏꯅ ꯇꯧꯔꯤꯗꯣ ꯑꯃꯠꯇ ꯎꯔꯝꯗꯦ ꯊꯣꯏ ꯇꯧꯐꯝ ꯈꯪꯗꯅ ꯂꯣꯛꯇꯣ ꯈꯨꯅ ꯈꯨꯅ ꯊꯣꯛꯂꯛꯏ ꯊꯣꯏꯅ ꯆꯠꯄ ꯉꯝꯗ꯭ꯔꯗꯨꯅ ꯐꯝꯊꯔꯒ ꯂꯣꯛ ꯈꯨꯕꯗꯨ ꯃꯄꯥꯟꯗ ꯒꯥꯔꯤ ꯃꯅꯨꯡꯗ ꯐꯝꯂꯤꯕ ꯊꯥꯅꯤꯟꯅ ꯎꯔꯗꯨꯅ ꯒꯥꯔꯤꯗꯒꯤ ꯄ꯭ꯔꯞ ꯀꯨꯝꯊꯔꯛꯂꯒ ꯆꯦꯟꯆꯠ ꯇꯧꯗꯨꯅ ꯊꯣꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯏ ꯀꯔꯤ ꯍꯥꯏꯅꯤ ꯈꯪꯗꯅ ꯊꯥꯅꯤꯟ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯂꯩ ꯑꯗꯨꯒ ꯀꯣꯟꯅꯊꯪꯗ ꯀꯩꯗꯧꯔꯒꯦ ꯍꯥꯏꯅ ꯍꯪꯂꯛꯈꯤ ꯊꯣꯏꯗꯤ ꯈꯨꯝꯕ ꯐꯥꯎ ꯉꯝꯗ꯭ꯔꯦ ꯃꯃꯥꯏꯗꯨ ꯄꯨꯡꯉꯥꯡ ꯉꯥꯡꯈꯩ ꯄꯥꯛꯊꯔꯒ ꯂꯣꯛ ꯈꯨꯔꯤ ꯊꯥꯅꯤꯜꯅ ꯑꯅꯛꯄꯗ ꯂꯩꯕ ꯗꯨꯀꯥꯟ ꯑꯃꯗ ꯆꯪꯈꯤꯗꯨꯅ ꯏꯁꯤꯡ ꯕꯣꯇꯜ ꯑꯃ ꯂꯧꯔꯨꯏ ꯑꯗꯨꯒ ꯊꯣꯏꯗ ꯄꯤ ꯁꯦ ꯏꯁꯤꯡꯁꯦ ꯈꯔ ꯊꯛꯆꯤꯜꯂꯣ ꯊꯣꯏ ꯋꯥꯗꯤ ꯉꯥꯡꯗꯦ ꯏꯁꯤꯡꯗꯣ ꯂꯧꯔꯒ ꯊꯛꯆꯤꯜꯂꯤ ꯏꯁꯤꯡ ꯈꯔ ꯊꯛꯆꯤꯟꯕꯗꯒꯤꯗꯤ ꯈꯨꯕꯗꯣ ꯈꯔ ꯐꯈ꯭ꯔꯦ ꯄꯨꯔꯥ ꯐꯕꯗꯤ ꯑꯣꯏꯗ꯭ꯔꯤ ꯈꯔ ꯈꯔꯗꯤ ꯈꯨꯔꯤ ꯑꯅꯛꯄꯗ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯑꯅꯤꯗꯣ ꯆꯪꯁꯤꯟꯗꯨꯅ ꯐꯝꯃꯤ ꯊꯥꯅꯤꯟꯅ ꯐꯔꯕꯣ ꯊꯣꯏꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯉꯛꯇꯃꯛ ꯅꯣꯝꯃꯛꯏ ꯊꯥꯅꯤꯟꯅ ꯀꯔꯤ ꯆꯥꯔꯨꯏꯅꯣ ꯍꯟꯗꯛꯁꯨ ꯊꯣꯏ ꯃꯉꯛꯇꯨꯈꯛ ꯍꯥꯏꯔꯒ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯃꯈꯥ ꯇꯥꯅ ꯍꯥꯏꯅꯤꯡꯉꯥꯏ ꯋꯥ ꯂꯩꯇ꯭ꯔꯦ ꯊꯥꯅꯤꯟꯁꯨ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯊꯣꯏꯁꯨ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯊꯥꯅꯤꯟꯗꯣ ꯐꯨꯛ ꯍꯧꯒꯠꯂꯒ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯅ ꯆꯠꯈꯤ ꯃꯇꯝꯗꯨ ꯅꯨꯡꯁꯥ ꯍꯥꯏꯒꯠꯇꯅ ꯁꯥꯕ ꯃꯇꯝꯅꯤ ꯊꯥꯅꯤꯟ ꯑꯥꯏꯁꯀ꯭ꯔꯤꯝ 2 ꯄꯥꯏꯔꯒ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯑꯃꯨꯛ ꯍꯜꯂꯛꯏ ꯑꯗꯨꯒ ꯊꯣꯏꯗ ꯑꯃ ꯄꯤ ꯊꯣꯏꯅ ꯑꯥꯏꯁꯀ꯭ꯔꯤꯝꯗꯣ ꯂꯧꯗ꯭ꯔꯤꯉꯩꯗ ꯊꯥꯅꯤꯟꯗ ꯍꯥꯏꯔꯞ ꯌꯦꯡꯈꯠꯂꯤ ꯊꯥꯅꯤꯟꯁꯨ ꯃꯃꯤꯠꯇꯣ ꯍꯥꯏꯔꯞ ꯈꯠꯇꯨꯅ ꯑꯥꯏꯁꯀ꯭ꯔꯤꯝꯗꯣ ꯂꯧ ꯍꯥꯏꯕꯒꯨꯝ ꯏꯪꯒꯤꯠ ꯇꯧꯏ ꯑꯥꯏꯁꯀ꯭ꯔꯤꯝꯗꯣ ꯂꯧꯔꯒ ꯊꯣꯏ ꯑꯃꯨꯛ ꯅꯣꯟꯊꯗꯨꯅ ꯂꯩꯈ꯭ꯔꯦ ꯊꯥꯅꯤꯟꯁꯨ ꯊꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯑꯃꯨꯛ ꯐꯝꯃꯤ ꯑꯥꯏꯁꯀ꯭ꯔꯤꯝꯗꯣ ꯆꯥꯅ ꯆꯥꯅ ꯊꯥꯅꯤꯟꯅ ꯍꯪꯂꯛꯏ ꯃꯣꯏꯒꯤꯁꯤꯕꯨ ꯀꯌꯥꯝ ꯋꯥꯠꯂꯤꯕꯖꯥꯠꯅꯣ ꯈꯪꯗꯦ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯂꯩ ꯑꯥꯏꯁꯀ꯭ꯔꯤꯝꯗꯣ ꯆꯥꯕ ꯂꯣꯏꯔꯕꯗ ꯊꯥꯅꯤꯟꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯍꯟꯒꯦ ꯍꯥꯏꯔꯛꯂꯅꯤ ꯆꯪꯉꯣ ꯑꯩ ꯒꯥꯔꯤꯗ ꯂꯩꯔꯝꯂꯒꯦ ꯊꯣꯏꯁꯨ ꯊꯥꯅꯤꯟꯗ ꯌꯦꯡꯂꯒ ꯍꯣꯏ ꯍꯥꯏꯗꯨꯅ ꯇꯞꯅ ꯈꯨꯝꯂꯛꯏ ꯑꯗꯨꯒ ꯍꯧꯒꯠꯇꯨꯅ ꯃꯌꯥꯝ ꯂꯥꯡꯂꯤꯕ ꯑꯗꯣꯝꯗ ꯆꯠꯈꯤ ꯃꯌꯥꯝꯗꯨꯗꯤ ꯂꯣꯏꯕ ꯅꯥꯏꯗꯦ ꯅꯨꯃꯤꯠ ꯇꯥꯗꯧꯔꯕ ꯃꯇꯝꯗꯨꯗ ꯋꯥꯈꯜ ꯇꯥꯅꯔꯛꯄꯗꯧꯅ ꯍꯟꯅꯅꯕ ꯁꯦꯝ ꯁꯥꯟꯅꯔꯛꯏ ꯋꯦꯟꯗꯤꯒ ꯊꯣꯏꯒꯁꯨ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯂꯩꯍꯧꯕ ꯑꯗꯣꯝꯗ ꯂꯥꯛꯏ ꯊꯥꯅꯤꯟ ꯒꯥꯔꯤ ꯃꯅꯨꯡꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯅꯨꯄꯤ ꯑꯃꯅ ꯃꯇꯨꯡꯗꯁꯨ ꯁꯤꯟꯁꯤꯀꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯋꯦꯟꯗꯤꯅ ꯍꯣꯏ ꯆꯠꯂꯨꯈꯤꯒꯦ ꯍꯣꯏ ꯅꯣꯏ ꯗ꯭ꯔꯥꯏꯚꯔꯁꯦ ꯃꯁꯛ ꯌꯥꯝꯅ ꯐꯖꯩꯀꯣ ꯑꯩ ꯀꯩꯅꯣꯝꯃ ꯈꯜꯂꯤꯀꯣ ꯋꯦꯟꯗꯤꯅ ꯍꯦ ꯀꯥꯔꯟ ꯇꯧꯔꯛꯀꯅꯨꯀꯣ ꯃꯌꯥꯝꯗꯨ ꯒꯥꯔꯤꯗ ꯀꯥꯈꯠꯅꯈ꯭ꯔꯦ ꯑꯅꯤꯗꯨꯗꯤ ꯃꯈꯣꯏꯒꯤ ꯒꯥꯔꯤꯗ ꯀꯥꯗꯨꯅ ꯊꯧꯕ ꯍꯧꯔꯛꯂꯦ ꯂꯝꯕꯤꯗ ꯊꯧꯅ ꯅꯨꯃꯤꯠ ꯇꯥꯈ꯭ꯔꯦ ꯃꯝꯁꯤꯟꯈ꯭ꯔꯦ ꯋꯦꯟꯗꯤꯗꯤ ꯂꯥꯡꯂꯨꯕꯒꯤ ꯃꯁꯥꯗꯣ ꯋꯥꯔꯗꯨꯅ ꯇꯨꯝꯊꯈ꯭ꯔꯦ ꯊꯣꯏꯗꯤ ꯃꯤꯡꯁꯦꯜ ꯃꯄꯥꯟꯗ ꯊꯦꯛ ꯀꯣꯏꯅ ꯆꯤꯡꯍꯧꯔꯤꯕ ꯂꯝꯕꯤ ꯃꯄꯥꯟꯗꯨ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩ ꯊꯥꯅꯤꯟꯁꯨ ꯋꯥ ꯉꯥꯡꯉꯛꯇꯦ ꯇꯨꯃꯤꯟꯅ ꯒꯥꯔꯤꯗꯨ ꯊꯧꯏ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯌꯨꯝ ꯌꯧꯔꯦ ꯑꯅꯤꯗꯣ ꯏꯃꯨꯡꯗ ꯆꯪꯅꯈ꯭ꯔꯦ ꯊꯥꯅꯤꯟꯁꯨ ꯒꯥꯔꯤꯗꯨ ꯃꯐꯝ ꯆꯥꯅ ꯈꯥꯝꯂꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯃꯐꯤ ꯍꯣꯡꯂꯤꯉꯩꯗ ꯕꯣꯌꯥꯏꯅ ꯀꯣꯜ ꯇꯧꯔꯛꯈꯤ ꯕꯣꯌꯥꯏꯅ ꯇꯥꯕ꯭ꯔꯣ ꯊꯥꯅꯤꯜꯅ ꯇꯥꯏꯅꯦ ꯄꯥꯕꯨꯡꯗꯣ ꯃꯁꯥ ꯉꯝꯗꯦꯅ ꯂꯩꯔꯝꯃꯦ ꯅꯪ ꯂꯥꯛꯄ ꯌꯥꯗꯧꯔꯤꯕ꯭ꯔꯣ ꯊꯥꯅꯤꯜꯁꯨ ꯄꯥꯎꯗꯣ ꯇꯥꯕꯗ ꯊꯨꯅ ꯈꯨꯝꯂꯛꯏ ꯍꯥ ꯀꯌꯥꯝ ꯀꯟꯅ ꯉꯝꯗꯕꯅꯣ ꯑꯩ ꯍꯌꯦꯡ ꯂꯥꯛꯀꯦ ꯑꯉꯥꯡꯁꯤꯡ ꯀꯣꯂꯦꯖ ꯍꯜꯂꯛꯂꯒ ꯆꯝꯕꯤꯒ ꯇꯧꯔꯒ ꯑꯩꯒ ꯗꯣꯛꯇꯔ ꯃꯅꯥꯛꯇꯗꯤ ꯆꯠꯂꯨꯔꯦ ꯑꯗꯣ ꯅꯪ ꯎꯅꯤꯡꯉꯦ ꯍꯥꯏꯌꯦ ꯍꯣꯏ ꯑꯩ ꯍꯌꯦꯡꯁꯦ ꯁꯣꯏꯗꯅ ꯂꯥꯛꯀꯦ ꯍꯣꯏ ꯀꯩꯗꯧꯔꯤꯒꯦ ꯅꯪꯕꯣ ꯑꯁ ꯊꯕꯛ ꯆꯠꯂꯨꯕꯒꯤ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤ ꯀꯔꯤ ꯊꯕꯛꯅꯣ ꯃꯣꯏꯒꯤ ꯍꯦꯔꯣꯏꯅꯤ ꯑꯅꯤꯗꯨꯒꯤꯔꯣ ꯍꯣꯏ ꯃꯥꯅꯦ ꯑꯃ ꯀꯣꯛ ꯆꯥꯟꯁꯤꯡꯁꯤꯜꯂꯣ ꯀꯩꯅꯣ
Zehra fajabane noi didum yarakani. Taning de nang na marol ama. Asem ga biraga yadra tu una. As thamoyare. Matang asida aigi nungsiraba listener singdagi kainanabu yathang lawjari makha taba saruk hayeng punna taminarasi.